ꯊꯝꯖꯔꯤ ISTV ꯒꯤ ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯩ ꯇꯝꯕ ꯐꯪꯍꯜꯂꯨ ꯍꯥꯏꯅ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯇ ꯃꯤꯗ ꯗꯦ ꯃꯤꯜꯒꯤ ꯆꯦꯡ ꯑꯃꯁꯨꯡ ꯌꯨꯅꯤꯐꯣꯔꯝ ꯂꯪꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯈ꯭ꯔꯦ ꯏꯊꯥꯏ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯋꯥꯠꯂꯤꯕ ꯑꯣꯖꯥꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯔꯛꯂꯒꯅꯤ ꯍꯥꯏꯅ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ M. ꯑꯣꯀꯦꯟꯗ꯭ꯔꯣꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ ꯑꯃꯗꯤ ꯂꯨꯞꯁꯤꯡꯅ ꯁ꯭ꯇꯦꯠꯀꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯅꯕꯒꯤ ꯂꯤꯄꯨꯟ ꯍꯦꯟꯅ ꯆꯠꯁꯤꯟꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯑꯣꯖꯥ ꯂꯩꯇꯕꯗꯒꯤ ꯃꯨꯠꯈꯤꯒꯗꯧꯔꯕ ꯏꯊꯥꯏ ꯈꯨꯅꯧ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯜꯂꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯍꯛ ꯄꯤꯌꯨ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯤꯗ ꯗꯦ ꯃꯤꯜꯒꯤ ꯆꯦꯡ ꯑꯃꯁꯨꯡ SSAꯒꯤ ꯌꯨꯅꯤꯐꯣꯔꯝ ꯂꯪꯁꯤꯟꯗꯨꯅ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯇ ꯂꯥꯟꯗꯥꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:35 ꯆꯠꯄꯗ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯅꯣꯔꯊ ꯕ꯭ꯂꯣꯛꯇ ꯂꯩꯕ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁ ꯆꯦꯝꯕꯔꯗ ꯊꯣꯛꯈꯤꯕꯅꯤ ꯏꯊꯥꯏꯗꯒꯤ ꯍꯧꯅꯗꯨꯅ ꯂꯥꯛꯈꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁ ꯆꯦꯝꯕꯔ ꯇꯝꯅ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯃꯍꯩ ꯇꯝꯕꯒꯤ ꯍꯛ ꯐꯪꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯤꯗ ꯗꯦ ꯃꯤꯜꯁꯨ ꯀꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁ ꯆꯦꯝꯕꯔꯗ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯆꯦꯡꯁꯤꯡ ꯑꯗꯨ ꯂꯪꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯈꯤꯕꯅꯤ ꯑꯣꯖꯥ ꯂꯩꯇꯕꯗꯒꯤ ꯃꯨꯠꯈꯤꯒꯗꯧꯔꯕ ꯏꯊꯥꯏ ꯈꯨꯅꯧ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯜꯂꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯍꯛ ꯃꯠꯀꯅꯨ ꯔꯥꯏꯠ ꯇꯨ ꯏꯗꯨꯀꯦꯁꯟ ꯆꯠꯅꯍꯜꯂꯨ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯍꯩ ꯇꯝꯕ ꯐꯪꯍꯜꯂꯨ ꯍꯥꯏꯕꯅꯆꯤꯡꯕ ꯇꯣꯉꯥꯟꯕ ꯕꯦꯅꯔ ꯄꯥꯏꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯈꯤ ꯄꯨꯂꯤꯁꯀ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯛꯈꯤ ꯄꯨꯂꯤꯁꯅ ꯉꯝꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯅꯨꯄꯤꯂꯥꯜ ꯀꯝꯄ꯭ꯂꯦꯛꯁ ꯃꯃꯥꯡ ꯐꯥꯎꯕ ꯇꯛꯊꯣꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯣꯇꯦꯁꯠ ꯆꯠꯊꯈꯤ स्कूल असी महिरोई नुपा नुपी पुन्ना 763 रोम लैदुना गवर्नमेंट स्कूल्संगी मरक्ता अफब स्कूल अमा ओइरिबनी स्कूल असिदा लेरंबा इंग्लिश मणिपुरी हिंदी अमदि साइंस की ओजासिंग गवर्नमेंट ऑर्डर अमगी मतुंगना ट्रांसफर लोइनमक तौथोखिबदगी महिरोइसिंगना मतम कुइना लाइरिक तंबदा चाउन अपनबा ओइदुना लाखिबनी अवार्ड ओजासिंग हापिनना एजुकेशन मिनिस्टर दा कयारक हन्ना मेमोरेंडम पिदुना तक्सिन खिब लैरे हारि Asik tau dos kematang dan School Management Development Committee member Sanjib Wangkhem na pongkor pada mahirusing na matam kuina oza wat pa na maram oiduna larik ningtin na tamba phalak tabadagi haunan wat tau tana irang si hawak pani mahirusing na changsilak pa makhata ba khongjang kaya da local club amadi School Management Development Committee ki makedi ki mateng pangani haiki adong asi dia khoi direct angang jingina union jingina haibadagi sieng ne larik ne moina free the piba uniform ne akoi education minister de sinaruni haina angang jingina hawraga lakane akoi se moina hawrabani na akoi tumile biya tamni guardian of club amoi sa committee moina tumile le biya tamni akoi moi matung inara lakani yam sena ga angang krai de choi ga krai de ngang de na akoi atugi khalaga lakchane ngasi akoi education minister da lere de angang jinga punna education minister ko unan ga bagi asa da akoi ngasi lakchabane akoi ngasi lakchari se Amrumda Education Minister M. Okendrona Ithai Government High School gi award poza singa thubu matamda tharak lagni haina phongdokre ngasi pendraba mahiru singa Education Minister gi office chamber da khongjang changsilurba matungda mahiru singa duna kesampat bus parking dagi mayum da hanna ba honari ngai da mafam maduda Education Minister laktuna mahiru singa madi khongjang changsiliba adubu mateng pangliba Ithai Modern Civilization Club ki miyo singa lambida unabada Education Minister na thajaba si pikibani Minister na makha tarudra Ithai Kuno gi school da चननब ऑर्डर थोखरब ओजासिंग ना लालब युमजकेसन नमिद फावबगी मनुंगदा ड्यूटी मिराइबा तारबदी आइन gi ओइबा चपचाबा थबक लफतकनी स्कूल असिगी अवाटपा अमदी दरकार ओइबा खुदिमक मणिपुर सरकारना थबु मतमदा थबक ओइना पाखतकनी हाइना फोंदोखि अदai thai gi parents sing da aduga club ki members sing da manipur sarkar gi maige de education gi maige de soi thagat chari maram dina khoi na smani initiative logi regadi khoi smana manipur de khoi awa semta leiroi aduna thajaba piri khoi na hojik khoi gi director leire adanga sai gi duna join tawdraba se adu suga nini humni gi manung da ko ngasi se sagon irai ni hayeng budi suti lere monday wednesday bau gi manung da join tawdraba moi gi lokhat pam thok action lokhat kani loina na Friday, Saturday, how you manage to award for Zapini. Manipur ki mapanda khundari ba maitei singna lamdam sigi nat amadi chanabi bungak tuna thamba asna ekhoi masel gi marakta apun bi saktam sagat para chobu mateng oirgani haina minister Govindas Konthojom phongdokre Assam gi Nagaon district ki manung chanba hozai da pangthokpa Manipur guest house miam da khushin na babadi ima kaithel
marriage hall chanabagi urep yung tambagi thoramda minister no phamase phongdokibani ipsa shell cake kanglamai amadi ima kaithel larambi lup hozaina spun sinduna hozagi natum bazar da pangthokiba thoram aduda MLA ai bohanbi amzugi president wangkhamsa samjai larambi lup ki president Santi Babu kanglamagi ima larik laima shell cake advisor e langdon laima UCM ki president E Johnson ipsa ki vice president Joy Chandra yauna lamdamadom gi lup kaya gi luching balusing bising su saru yaki lupala yang khairum changna saba market complex asida guest house oina ka taraga mangarom yauri amromda chawrana lupala taraga marirom changna ka thilairambi marriage hall sanana bi urep yung tambagi thoram aduda minister Govindas namakha taraduna training phanglabi hozai gi nupi 13 gi yung thas gi manungda pirgani hana phungdoki Manipuri ki mapanda khundari ba maitei singi marakta thamo gi mari ama thamna ba hona bada civil society organization singna lawri ba thodang bu thagat ba phongdoki ama to abigi wakhalon sagamina duna nungsi sanana leminna ba ngamgani ama sung hona mina si haki ekoi sakal si masana hum rum chenja ba adugumba permission mani maga ekoi athu ba matamda koi isa amasung UCM gi adugma koi inomsa keno lebire inomsa lai lebire adugai se langdol mayam lebire mayam siga do ai maru akoi keno ga tanaraga soidana ai mafam asida pirana ba ai hona jagani athuba matamda yariba makai handaki tha asida akoi pihan manaba ai hona jagani wangang kibasing na phongdok na kibada guest house ama thamba sina sathok chasin tawba amadi lalul etik tawba hena nakshin hanba ngamlagani masina aikoi masel gi marakta hena nungsi chanana lemina hanbada hena chobo mateng oigani hozai te khundari ba maitei singda pangba ya ba mateng sing pangani haba wafam sing phongdok pagal wenana apun bagi sakam sagat pada mato oina junction mina si haba wafam sing thamna ki MLA ai bohan bina ima kaithel marriage hall si sabada mahaki market gi lupala amagi mateng pangani haki अकोगी यूनिटी सागरपा अकोगी कल्चर व महंदबा अकोगी पाना रिपुना न थंबिरंबा अकोगी चन्नबी दोमदु महंदबा हाइबसी ngasi Manipur da leriba maitai equino utpati hena mapan da leriba Assam da leriba maitai chilina using chili she myam utpane hena aidi mawong tai haidana masiba thamjaraga loisin jarapada laipaba matamama lakmoisno isogam pamda nijari Manipur da mahima singi lamda ahoma kaya laklay masina hawgalak liba mahiro singdagi matik magun liba mahiro kaya thorok lagani haina education minister M.O. Kendro nangasi check yen thopagi thorom da phongdokre Babupara da liba SSA office ta pangthopa library book science equipment capital grant amadi lump sum grant ki check yan thopagi thorom da education minister M.O. Kendro higher education gi commissioner P. Wi-Fi higher education gi director C. Arthur Myosingas na maruiba Musing wena saruk yaki University and Higher Education Government of Manipur na sinura pangtoki ba thormoduda khangalaba government college aided college amdi private punna college kungamapan khangatuna section gyan thoki thorong mari lenana M.O. Kendro na makhata na phongdoki bada toan ba maikai kaya dagi pirak pamateng na Manipur da education gi phibam phagale haiba yare maruena higher education da phibam khara phagalapagi mami tare hanakta su Manipur assembly session da awang mathaki education da kanaba phangana ba bill ani house na pass tawkhre madugi manungda Sanga International Private University gi bill governor na ayaba pikre DM University gi su athuba matamda governor na ayaba pirakani habagi thajaba lere masimakna Manipur miyam na higher education gi kanaba adu soidana phanglagani haiki board amadi council gi exam sing dana taba pambe season dana kaya adu handakti anoba method pautuna tongan ma section dagi mateng logduna mass copy tobagi chanabi mutapangam le haiki leiba last game powdadi atopa board sing council board sing da to pingyang ma from sing tona su state ya amale adu 12th class secondary level adi Manipur is the only state which is quite surprised sidagini ekone swell ni bato kuna no se koi understand to re maramdi base yamna directly aduga councilors government ki approval yaudana state cabinet ki yaudana local level thodan sing ko phawi matamdu da kubira basing se I really wonder lokene kadai from the state sida zuna me amna mi bu hundari na ta ho gi leje badi na ta khanda bi ba muslim state ki approval policy matter hoy ba sa marong dong ga lorum base siam lai ba thi lang ba ma thi jahi de dekhoi state cabinet na ya ba pbf to policy on to la ga di CCE se class 12 level de leader hoy sira da ni ekna
BA tamakpada BSc tamakpada aduga sata tawdu Pikli benupi masa sing da sataba sexual assault sing case sa set matam sana thagat tabna accusing bail da thokibana victim sing da tongan mamong da khudong thingai oriba asiga mari lenana Human Rights Law Network ki Assistant Director Thoksom Premlatana High Court Manipur da BIL thakre Justice N Koteshwar masung Justice N Nobin ki division ki bench na state respondents sing da chol hom ki manung da makogi response pirak na bakhan kre hari Indian Constitution da Manipur ki mai pangal sing schedule tribe category da chalhanna ba Manipur masung Indian government taksina na bagdama mai pangal schedule tribe demand committee ko bolu ma sem kre committee asige president oina MD Riaz Ahmad Shah general secretary oina Arafat Ali Khan kre hari lamlai kendra ki oina sabha shiksha abhiyan ki makhada school tara taret upgrade tongna na ba thadar ki senpham MLA na thingbadagi school management committee na paisa Kaiba Yadre Haina primary school ki headmaster ni haiba waibo so ko wa amana phondoli bu wapam aran ba yumpham yaudabani haina lamlai kendra ki MLA ke SS Biriana sangdokli ma ki kwata da pangtho pa pawgi pham amada kendra asigi school taratret ki kasing sagadabani school home gi di oza transfer tawbuda DI John Tuna Bank David Freeze thamjanmani adubu handak me manga da yaba pikhrani waibo so hari MUSC mamang sei December ki tang kunda suspend lairibani suspend tawri MU amana matau karamna school sabagi committee da yauribano aduga MU ani amana lamlai dagi sunate makhodi contractor ni SSA ki makhada school sabada contract tawba yate oza asigi mathakta ain gi oba mateng lawrgani MLA na makha taraduna school ategi sabalore lemoriba school Kharsom primary Yorbung primary amasung singkhai Lomang primary school gi ahan batangka ke sel pikhrabani ani subagi di mahak masamak yauna SSA gi authority ga chatuna yengnaraga ani subatangka ke sel kai ga dawribani mamangda school sanana sel sakhang da singna mun kibadi oza ma delam lai police ki mi pham laga police station da sel thamba hana yana duna leiribani amrom da school ohmasi school asigi manak taliba music na torum labadi khana ba yarmani atop mafam dagi laklaga aki khang pon mana thabak tawbadi kedongida thabak piroi haiki belgi monitoring committee ki chairman ama oina ai isa ama aduga SSA gi engineer team ama ka punna join visit chalaga mafam aduda akoina measurement loina torga maduda yagi ba school pon ma akoina second phase loina thadokhreba adu hairi ba school ahum jigi di SMC ki se moina laga akoi sigi mock school je sagre join visit tobiyu haidna MLA da haibe ki mahutta ai isana hairi ba progress kadai yorge haidna mi mari rak thabada SMC ki mi natra oja amatta ai gi natar lakpiyu haibasu yate adu ai isa chapata su kanam thorte ain gi matung na magi matak kari sai rakpiyu yabagi habedo akoi higher authority singa akoi tanaraga madu ki thabak soidra lokhalagani aduga lamlai kendra da Manipur Sarkar na amadi Baro Sarkar na classroom khara sana baina thadar iba poche taseng ba quality control to school sana bo honagani kana gomba amana nampu sasonda thika tawna bo honara padi thingane na hojik jai Manipur da no makang dana tholiba thodok wathok kaya gi langla langjin puthoknaba amadi achumba wayal phangnanaba loinana sarkar gi sinmising amadi lanai lup kaya na makoi gi apam dabi sing phangnanaba pambai amoina miyamna pamnadraba ban general strike amadi economic blockade na chingba khongjang kaya khulai oina seasonary ban blockade alamdam sige samilon da chauna singabadana tana no magi suranom laga sara talibe miu singda su chauna chaitheng piri handakta desam amadi MS Laringam Enterprises ki sinmising na asuguma khongjang asi nataba atopa upai ama thibiu haina wakat mifam phawba chathanakre National Highway singda ban blockade tawba si Supreme Court ki ruling na su athing lairibani adu Manipur da lanai lup kaya na makoi dabi phangnaba ban blockade tawba matamda sakana kariguma action amata lokot pagi mami tadri masimak yamna laibak thibani nomagi chara tamdona hingliba kathel phambi ima ibel sinasu ban blockade ki khongjang asibu yaningdaba phongdok paga loinana makoi gi oiba mot sing ISTV news da phongdok narklei aidi among hano issue ani thakserini noma chara tamda pole hobu pot patlabni hayengdi yomba yadre ban ga shuta hota gunu le talar thijano baje achmanwa adam thabi yu mayam jigine le talar thijage ban tawraga di akhoi gi di chadre adai ban tawhaning de ban tawri bumi da chaujani khoi je akai be pi je pi haning de ya khoi wai ba go wan phaman de khoi chara ta chade ba ban jane strike na taba atopa khongjang changchan biu haiduna kaithen phambi ima event sing da phongdok narli cameraman Probata Sharma ga lorena paudam jaribi bebita asangbam ISTV news
Thasi tang taruki nutil pungani makharom tarakpo duaida sagol bontera lukram lerak masinda masak khangdaban nan Manipuri ma gyan mangduna taraga leram badagi Mahapulampel police station ge kangbu mana lokhat laga Rims hospital da layeng namba pukat laba matungda asok na maram oiduna Rims casualty da lay kidre hari asi baksang asi masak khangdok na ba hozik Rims mokta thambaga loina na MCS gi matang da thisna na ba sumato case ama lokhat le hari USA put manga inchi homlom wangi kulai kuchuni mamai koidani masam mui amadi teli higok amadi angobu machugi t-shirt amali aduga coffee masugi khongrau asang ma shetli hari pau gi marak taratin break amatang loginas break amatung da amugana taram nokchari Directorate of Education S Hills na lisingani tarukta chingi school singi contract basis ta half ki boza singna regularization tahallu haiduna khongjang changsilak pi sarukam oinanga si adim jati conference holder mi phampang thokuna sakar gi thongbu pen da phongdokre khongjang adu gi matang da JSC All Manipur Hills District Contract Basis Teachers Association gi core committee gi member ke norena changsilba khongjang si maruina chingi mairu singi oibna singi mairu singi lup KSO mati achamna maruiba thodang lahunna na khanare sakana thu matam da taliba dabi si matang da JSC ya pam sing thabak to onthok trabadi khongjang junction na masam sare haki kuina wazar laba sarkar na season na biraba aikhoi se langthok biganu kuina wazar abusingi tawbibham thokpa sarkar ama leiri ko mapi mapa ama oina tawbham thokpa thabak to tawbiu haiba wakhalon asida nat aikhoi asigoma ba peaceful oiba assembly ase aikhoi pangthok sabani loina na matung tarakpada aikhoina phangdriba phawba aikhoigi regularization gi thaba ase masi yamna maram chaba jinin oiba pot amani haibase document ga loina na aikhoi mayam gi mafamda haijari yuha habadagi awaba tarba Nepal gi miyam da mateng pangluna ba Youth Disaster Response Team Manipur gi mioi tara mathuna saba mihut kambu ama Deputy Chief Minister ga khangam na kangla dagi lam thaba gi thormu da Secretary Relief and Disaster Management Jason SMS su yaki Manipur gi mihut kambu adu Club 25 International Manipur gi President ke Karajit na Sibdi Mission on Saryari Shalam sung polam kaya tengbang gadori ba team adu gari mari na lekha da chatlaga Nepal da mateng panggadabani hari lam thaba gi thoromda chief guest oina saryaki Deputy Chief Minister ga khangamna mausha lairem bina pirak pachetheng haibasi kana gumba amatana singna bangam manate asigumba awana tarba miu singna mateng pangani haina sta sigina hasna song thoropasi pongning thawningai ni makoi gi khongchat mai pan halakpa oisanu haina thawni bagal loinana ga khangamna makhatana asigi khongchat asina hanba oiraga matung dasu awa ana taraba miu singda minung siga loinana mateng pangana bana hasna song thorok labadi lamdamasida amadi miu bajati gi marakta nungsi sana ba purakpada mateng oigani haki Youth Disaster Response Team Manipur Punga Pana Songthokana Kakairusu as a token of concern, love and affection. Atusu nakoi thoi horo ko koi sada thokani irangdam thokani khanjit thoni mante Thobal district ki manung chana leiba palel laikon laikai Kubam Yariba, Sakmining Tow, Amazon Poning Tow, Harabagi, Lilam Topada, Sakang of Mui, Krana, Nomi Capsule Padigi, Mui, Amasikiba, Amadi, Karana Sokiba Todi Matang, the same Kibaze, Siga, Manipur Sakaga, what is Hanabadi Yanaba Purakre. Asibak Sang, Loduna, Arubatomangam, Supantokre. Zesigi member, M. Zibona Pondorpada, Todo Oda Lakidaba, Moirang Tem Gopal, Gimung Manung, Amadi Aso upon the Lavas and the Sakagi, Makati, Pibi, Abamating, Pirgani Hana, Minister Natazaba Pirakpadi Yanaba Purakuni. Matunga Sumoto, say, talk to Nana Mari Lenasangi. Junction key. Hariba, a dead bodies in the Purakanda Magi Matomum and Pangtok Bahel with Baganda. We couldn't go free back using strikes into the Lucian bar and a quaidum lemazere. Adulena. Hariban Mitugi, Quigi, Tobukamaram Wakanda, Lai Harau, Yada, the Nequigi, Dharmagi, Karmagi, Port, I up and Piri Singse, Masigi, Equina, Quigi, penalty, Habatare, Maruina, Tobuk, Tuan Griba. I Mulgi, Quisi now singing, Equus do that, Marona do that, Madugi penalty or now, when I'm put with demands in door, when Madugi penalty is him, with the Tiva, Lunana, Palel Pazasing, the Natana, Manipulated, but Tongamaki, community sing that, talking with Todok Lale, Amogana, Matung the Tolaroy and I made argument from the Sendohanba, Hajan by Wakumsi, Yana Matung the Thawai Yaudraba, Moirang Tem Gopal, Gihaksang, Tohan Volup Kaya Gilusing, Basing Yauna, Jenimus Moktagi, Ponapam Palian Power Puki, Papam Kayada, Miam, Nalay Sukanaki, Amrumda, Sivaksang, Tumdriba Power, Kokiba General Strike, Joint Non Government Voluntary Organization, Kakshina Sawat Pagalwana,
Kaksin Kaitel Kanaki, Dukan Sing Tong Lonaki, Mera Pabisina, Kaksin Kaitel the Wakan Mipam Chataki. Bantugaiduna Lak Pakar Ama, Tugai Kresu Hari. Sarakasida Palen Gipum, Pagalapagaloina, Hayang Ayuk Pung Taruk Taginumina Puma, Pawa, Karfu Komtokre, Yamasumari Lena, District Master Tawal Tiranjina Oderama Tokre. Indian Red Cross Society Manipur Sindrangasi MZ Avenue Daliba Society as Opista Nomigi Oina Liamna Idan Tobi Torom Pangtokre World Red Cross Linkalamba Henry Donald Buning Singboina Mahaki Mapok Numit Buning Singduna Ngasi World Red Cross Day Palan Tobuga Marilena Kiamasi Pangtokni Hari Tromadu Manipur University Mahiru Singamadi Atemioi Kayana Idan Tonaki Indian Red Cross Society Manipur President Dr. Y Mohena Hojik Manipur tongan ba conflict kayada lukrabi uhurabi nupi singda society asina loan pibagi thabak chathari hayo senphamasi abspra gi mayokta chahili sangsina sara helbi irom sanu saminana lupa lakh ahum laikhidraba krishnadas ki loine bine lupa lakh ama amadi society na lupa lakh ama puthok tuna pigdabani hari conflict kuido singda livelihood program makada chayo ani ki mamanga bai yang kai da loan bi da moi da single pushing da mu ga shi bi mari da mu loan da bai ko ro mamma shi ki mai ai ko gi naharul kaya thabak sufam leitaduna ngauchatna leidiba asida lamdam subunung shiba tungi mirulgi khalaba aikoina sab sab phrep amaga loinana mang thana songthro ko matam yore haina Indigenous Peoples Association of Kalipa ipake cherol man hari aikogi mang kraba sunomagi hainabi adu amuk hanjino mathau tare thabak ta chilhau thidana amuk tang khunai si masak su topa khunai ama hensi lupna khunai si gi tungi mirulgi damak ngamjaba kharakhat pantok sabaga mari lenena samkapagi training pangtok na basliba sida saru yabiu hari Indian Red Cross Society Bishnupur District Branch Nasu World Red Cross Day Thoram Bishnupur Public School na pangtoki Thoram sida Bishnupur Municipal Council ki Chairperson L Lolindro Bishnupur District ki Branch ki Vice President A Kameshwar amasung Medical Officer Bishnupur Dr. K.S. Modumagol su saru yaki Thoram sigi saru kamo ina mahiru singi quiz competition amasu pangtoki Haukiba Apple ki kun gatareta thangmaiban sinam lakai daleba tabung pukrida mioi amai asibak sang tawkalak padagi pukrigi sing sitok padagi pukrigi leirai phibam soktun leiram badu thangmaiban kendra gi MLA KS Joykishan da haijiru padagi samjin kre masida lakai asida leiriba naharul lasham club amasong tabung pukri mapal mera paibe lup ki makedi apian mafung dorakli ngasi club asida pangtok pa permission ga unabama da mera paibe gi president khangembam bilasiniya miam gi awaba yengduna MLA na pukri asigi retaining wall ki masih sunatana atau hiram kaya ada suang mateng piduna lagli haiki club ke president L Pratap na season ba yadna leram ba pukri asigi sing haujik season ba yargani MLA na club building su samgat kani habi ki thazba pirak pada nuai ba fawi haiki honorable MLA musum ju ki sum haimanji da pun chatla kana na ising fan to haina na da shi da da budabni haidana Haibuga ma su da lafi da kanda mun an ga ko sai tare kanda shi shi ga chafi da da fira kashi da ko ne ya mu mai ba ne da da kuma sai ai ne san ne na hawo shi da dan ke ya ko da ne ba da mai ya fa'i shi na kai kala Hauki batang tarukin umidang maramda sakang dapat sing na farga Tamenglong district ke manung channel leba Oktan village amadi Ijilong village ani ke marakta nongmai na kaptun halam laba BL Sajon Tamilong Police na lokal matung dangasi James ke mokta postmortem tawrakre laikhitraba BL Sajon asi Oktal village dagini mahakna Pulsar motorcycle MN03 31625 asi thauduna hausong village da sapata sakang dapat sing na mahakpur nongmai na kaptun halam mani Swasth Bharat Mission ki manung channa Yanipok Municipal Council ki manung channa Chayol ama chupna chatharakpa lamtu sengdokpa ki thoram ngasi losin kre Yanipok Municipal Council ki chairperson ke Rupa Singhana council asigi ward number 1 dagi 9 phawda leibale kai singda lamtu sem ki thabak ase chatharakki bani Yanipok Municipal Council ki ward development committee ki member secretary Mangina Swasth Bharat Mission week ase Bharat Sarkar ki Ministry of Urban Development amadi Manipur Urban Development Agency ki makhada sathatuna lakpani haki ngasi losin nimita councilor ke asu saru yaki Kasamtong kendra ki manung sanba iram nala numit samagi oina semagi thabak ngasi ga thana numit taraga mangani sukre maibam joy ke so ko bami yamana sinma thormasna ko ketel longjam lekai hobo marak talaiba iram nala sing mapung phana sengba loikre nasina hobo marak ki lambi nak yet ki nala JCB sizinaduna sem ki thabak pakali thormasga mari lenana maibam joy ke sona pakali ba thabak sida club organization namadi lekai miyam na mateng pangbina ba pangbirak pada nungai ba phongdoki
yamna support to biu masi akoina aina nongna hajari soiga khotpa asi yaw de lati yaw kani lekai gi supporter level lekai cooperation pbo na ina smaina hajari Thobal College na YK College Wangjing amasung Fegokta Manipur ga khusam naduna numit ini chupna sathakadaba national seminar amang sidagi Thobal College da hokre Transforming Higher Education in Northeast India hai thim da pangthopa seminar hotopa gi thoromda Education Minister Okendro Thobal College gi principal Okram Chaubadebi YK College gi principal Dr. S. Birhari amadi Fegokta gi president L. Randhoni Devi yauna miyoi kyana saruyaki Tuan by academic session tare thokna numit nini chupna khana nei nagadori thom gamari lena Minister Okendrona Manipur education system sakhat hanana bahna riba thabak thom sing khangan ki lena union budget 2015-16 ge allocation asisu hololi education system ga chanana ba samanning bagi apamasu phongdoki Full potential of learning skill is the main route to bring fruitful education if they are refined and exercised through goodwill and wisdom. Educationally, there is a vast gap between theory and practice in any art. This has not occurred equally in all the northeastern states. Some states attain vertical development and some states remain low in progress of higher education as well as in other development activities. Wangjing High School da MSU Thobal District Committee gi General Secretary yauna bantu ki mifam amana MSU Wangjing branch hangtokre MSU Thobal District ki Publicity Secretary Puyam Surbalana Thadrok Pachero lamada branch asigi thopuna bagi damak case manglem babai President Robinson Kasambu General Secretary Marang Them Kunjake Surbu Finance Secretary amasung Thangjam Sophia Devibu Publicity Secretary ona khali hari amuka namre amatang longnes amuka na taram nokchari hame pangthok kedoriba ADC Mikhalda CPI ge candidate thadok tribasi miam gi apam khanna bagi ona tenaba Mikhal Wegador Sigi Yanglaga, Pen the Bagalun and Mirab Tadok Tabani Hana CPI State Secretary Dr. M. Naranagasi. Elabat Bound the Labor CPI office the Pantopa permission over the Fondokre. Mana Makata Arduna, Handaki Edis Mikhalasi, law and order if you Amadi Mikhal Gimo Motosi Yamna and democratic over process Ama Chancellor Ubadagi, candidate Tadok Tabani. Marasakana. Land Acquisition Bill si Ordinance o na putoliba si senzaw 5% gi oibana masigi mayukta megitang taraga marida India pumbada CPI na akan protest ama chatagdori basida Imphal da su party asina khongchat ama chatkani hai law and order situation amasung election gi mong si ruba thido indona jik tawdar bujuna amagi ADC gi election si yamna undemocratic koiba process ama da changchele Maramaduna, I coin a free and fair election or in another Ganatantragi Mapangan Kalandana, Prajagi, Apamba, public candidate, Kanjabagi process and we own a Dinabada election si Oigadori. Maramaduna, Lariba situation Sikuna Nainajarga, Koi party Wena, party ticketa, I call candidate Tadok Jadre. Tadok Tribasi, Yamna Nungai Jadana, I call Tadok Jadribani. CPI ge Comrade N Mangina Center na state asigi scheme kaya katlaga sakwa thorang di ton gani haiduna pakhal aliba khongtang subu thengna bangam na ba miam ge mihut khanba mathau tai haiki special category state dagi ekoi lokthok dana ekoi de phangamba center sponsor scheme da 90 into 10 haidana center na piramba punamaka do katlaga North East State asibu chocolate gani haiba anoba miyeng ama laiba se pasadi kathalaga chocolate gani haina laiba miyeng se masibu fight to bungamba singi praja ki khanba secularism bu nungsiba democracy bu nungsiba candidate singado I hope akoi singado manuda singi praja singa bukchen tingna ekoi vote bibi rakani Assam ki Dibrugarh University da May amatagin ahum phau ba pangtok ke banibin humnigi North East Inter University mitta Manipur University na mana kaya lobrak le hari mit asida Manipur University Students Union na painting amasung creative dance da han ba debate amasung vocal da ani suba science model exhibition da hum suba cultural fashion show da han ba amasung ani suba tarak le mit asigi nini chanban mitta Union State Minister Youth Affairs and Sports masamag na musugi President Sarang Them David Puwa pham khara thamna ba haibadagi president na India ki hojik leri pa phibam masida
अखनना असुगुम प्रोग्राम अमा सिनबसी यामना मरुओय फुरुप कया लेबा अवानो पोक्ता मसिना अमगा मगा नक्सिननबा पाव फाउदोक मिनदुना हेना नुक्सिननबा सोयदना पुरकनी अमरोमदा हौजिक लेरिबा इंडिया की कालुप नाइबेगी वाखलोन अदु लमदम असोमददी यौरक्तना नबा होनमिनसी हाना फोंदोकी हंदक पाथोकतोरबा एडीसी मिखलदा टेक्नोपोल केंद्र की तू खोइबु सेगमेंट की JDU की मिरेप ओइना पुथोकलिबा टी अमीदा गवर्नमेंट का सस्पेंशन ऑफ ऑपरेशन तौनरिबा ग्रुप अमना भोट लेप यारोय मिखल की थबक थोरम अमत तौबा यारोय हाइना अकन ममोंग केहलक ले हारी बाबुपुरादा लेबा JDU की ऑफिस ता पांगथोपा पावगी मफम अमदा प्रेसिडेंट एम तोमिन हाकी कैंडिडेट असिदा करिगुंबा फतनुंगदा थोकलबदी सु तौनरिबा लुप अदुना पुगदबनी ममांगदा सु JDU की मिरेप कया लुप कयाना प्रेशर पीबदगी भोट लेपंगम किदे नोंमई कल्चर पैसा अमसुंग पांगना भोट काननम होनरिबसिंग मियामना मुन्ना खंबियु अमरोमदा कांग्रेस की वाकरमबु तमिंगलोंगदा नोंमेना कापतुना हाकिबो थोदोक अदुबसु यानिंगदा फोंदोकी करिगुंबा हारिबा कैंडिडेट असिदा किहनबा अमदी भोट लेपतननबा कन्ना इंस्ट्रक्शन पीबसिदा मागी लाइफ टिकर मुखुदोंग थिबो थोको तारगदे मदुदा मरी लेनबा अदुगुंबा अखोइगी एनी पीस टॉक तौनबद यावबो कांगुनबु तवोरबसु मदो मोइना लौगदबनी लोइना स्टेट गवर्नमेंट मदो दंदी पीननबगिदंता थुमतमदा मोइसे बुक तौबिगदबनी सेंट्रल बोर्ड ऑफ सेकेंडरी एजुकेशन CBSE की एग्जाम थानगनी हाइदुना सेल खोंगतखिबा गैंग खुटपुगी लुसिंग मसिंग अमुहना ngapipham thoktre haina Maoist Communist Party Manipurna warep lowre hari lobasige secretary publicity and propaganda nonglen maitegi cherulamana Manipurda CBSE school amatana RK Devajit amasung RK Ranjan anina purakpa mahiru sing attach tawbagi ayaba piroidabani Manipurda leiriba CBSE school amatana lup asigi ayaba yaudana masagi school gi regular students nataba attach piramba thoklabadi aduguma school adu akan mami yeng changani hari Tobul Gram Panchayat की चौखो थोरांग स्टेट फाइनेंस कमीशन लिसिंगनी तरानी तो तरहमदो अमसुंग लिसिंगनी तरहमदो तरागा मरी मखादा थादर की बलुपा लाख कुनगा मरी रोम की सेंफम मथोम मरम खंगनद्रे हैना तोबुल वेलफेयर कमिटी की सेक्रेटरी TS बीरना फोंदोकली मणिपुर प्रेस क्लब ता पांथोप पाव की मिफम अमदा बीरना ग्राम पंचायत असगी थादर की सेंफम सिंग मथोम मरम खंगन खिद्रे हाइबसी महकना RTI थारुबद खंगलखिबनी ग्राम पंचायत असिदा थबक पाखतक्रे हारिबा मफम सिंग मरी लेनबा अथॉरिटीना हकथिंगना यंगसलबदी असेंग बदु सोयदना खंगनी हाइकी मरी लेनबा अथॉरिटी सिंगा मियंग संगना एक्शन लौबा तारगदी कोई आईनी मतिंग तोमनबा कोई सेम सानी थांगबन केंद्र की ओइना केंद्र से MLA KS जोय किशन की लोकल एरिया डेवलपमेंट फंड अमदी तोंगान डिपार्टमेंट सिंगी मखादा पाइखलिबा थबक थरोम सिंगी मतंगदा सोयबा कया लेरे MLA ना पामलबदी मियाम की ओइबा ओपन डिबेट तौनन सेम सारी हाइना MPCC की सेक्रेटरी जोतिन वाइखोमना फोंदोखरे ओपम सिंग असि महा की मयुमदा पांगथोकिबा पॉमिशन का उनबा मदा फोंदोखिबनी महाकना मखा तारदुना नियो क्लब तगी लाइजिंग निंथौ फावरगा वाथम लेरक फावबगी लंबी हौजिक फावबा सेम्बलोइद्री केंद्र हुंफुमक्ता लुपा लाख 50 की वर्क ऑर्डर पीबगा लोइनाना नुमित हमनीदा मतौ करमना थबक सुगदौरिबनो हाइना फोंदोकिबो वाफम अदु मणिपुर मिया मुन्नम थाक तौबनी भोट कारकलब मतुंगदा ममांगी MLA ना सेमलंबा लंबी थोंग कया क्वालिटी मेंटेन तौदे हाइदुना कोलास फावबा फकतुना येंकिबा MLA ना महाक मसाना सेम्ब लंबी सिंगदरी क्वालिटी मेंटेन तौरिबरा हाइबो वाफम हंके मीडिया की थोंग ngahak leitana hunabagi mahutta miyam khang open debate ama MLA na leblak punumit amadi mafam amada pangthokna ba sem saduna leiri phongdoki MLA hu khangna pala kontra kendra ko de pi hebe se mase aran ma hom bani MLA masagi combination da wa program hapani MLA masagi apa mali matungi na mana haiba amount na ko na butham ma hapani aduga hana thaima da suri ko losin de thabuk sisu wa program hapni de hana already WBM tawdana leirwa thaba amani While Pambai Thaktuta Koba Gospel Manipuri film among us Chingmerung the Liba Thankful Baptist Church Holder Premier Show Ukre Dr. Open Sarang Thiamna Story Screenplay Dialogue Amadi Direction People Film Gi Premier Show Sigamari Lena All Manipur Christian Art and Culture Observation Council Gi President Dr. S. Rishikantana Pilamasi Sel Tanana Putopanate Isorgi Matik Magun Utnaba Putop Film Nihaki यारी पोक लंबी दगी लंगदुम खुल फावबगी लंबी ngasi lekai miyamna sel khagetnaraga samjin mahukre lambi samjin bagi matangda khunja amana phongdorpada lambi ase sambina ba mari lena basingda takshalabasu tabi tabadagi kanagi sumateng logdana samjin bagi thab asi tawbani haki lamdum sigi sota uribaje yingubada khoi mitegi pita ba ani khoi si tasingna ado khoi upai lite dana ngasi di khoi mayam horaga khoi
hariba lambi se ko ni semjaba tare hana ko ni am song thuaga ko angam angam putoga kana gumba amadagi mating sho yogdana ko lamdam sigi ko miamna ko tholaga ko are are putoga ko ngasi ko sha thoga ngasi ko ni semjari ba lambi se ko semjaba ni si ju kayam ko ni sakane ba ko khangde adu sarkar na si bawda ko kayam yenggen birkene khangde lalhoi phai khulgi che pohana nam honram ba masung van driver ama modang pokta phuram thodok yaning da phondok tuna KSO Sadar Hills na ko khiba pung kun gamari gi banna national highway sing si gari chena kitre tapo ku ki masung gampi bai gi marakta highway sing thinki mai tampam sang sing school kana kide volunteer kaya thorok tur lambi da uwa phajin na thinki pot pu gari masung mi pu gari sing handbung taxation check post ta panduna lena ki government na numin humni manung da dabi sing pitok trabadi tha sigi trama thogi nongyai da ki economic blockade chatagani haina thamgilen kipgena phondokli All Manipur BDF Welfare Association dabi kaya taksilladuna changsilamba khongjang phipam kharada government ke janaba purak lehari rabot bhawan da pangthu ki pawgi phama amada association ki president Laisram Devan haki ngasi DGP ga unabada BDF singna hana phangliba pe gi mathak lupa lasing ama hapa amasung 13 month pe piba thabak tagi lokthokraba BDF ahom amu hanjin ba kasum sangda leiba personnel sing phibam amata thamdana thadok pa habra sing ba kharada yanare hayeng tagi district apand leiba BDF singna masa masa gi mathauda hana gumna hanjin na ba appeal tawki ya bagi maram si akogi lupa lising ama hapat piba hana gi mathak tagi aduga 30 months piba sizim laire adagi ani subuda akogi andak akogi Istak siga mari lenana istak siga mari lenana akogi hajan giba jenda leriba moi anisi kana sal amu yaw dabi thadokpa aduga Impal West dagi moi anima adagi Impal East dagi moi ama akogi thabak dagi disengage tawbiba sisi akoi thabak ta hana gumna mu hangaranba Manipur State Kala Academy ni sinuna kontra truk suba chahigi State Art Exhibition ngasdagi Manipur State Art Gallery da hokre hotopagi thoromda Manipur Sahitya Parishad ki President TS Tombi Critic Forum Manipur ki President Dr. IS Kangjam su saruyaki exhibition asida artist kontra gi tuan ba ayek palai sing utli Impal Police Commando ngarang New Second Tribal Kathil dagi utlagi active member ama phare hari police ki pauna phagalewa mi sigi maming ngamlum lan naishel sahi kungani thoi apok palai ki terba kholhau chosampur gi demang beng dagi hojuna purana rajbari dalai bani hari mana phondopagi matungina .32 gi pistol ama maru ani mahaki mayum dagi phangle hari hojuma khata na sana bagi pawlo bis sana bagi pau pizari RK Apollo sana kunsuba yungam nilamani Memorial Open Chess Tournament ki title lokre Singzamai Chess Club na sinduna Manipur College da chess sanaroi humpugni pana sar yaduna sathar kiba kunsuba wai nilamani Memorial State Level Open Chess Tournament nga silosin kre losin magi thoromda Women for Social Change singama khawanyam ki President Dr. Binota Mainam Singzamai Chess Club ki President Narayan namadi ate miu kya saruyaki thasgi ohomdagi chatar kiba tournament asida saruyariba chess sanaroi humpugni pan gi manungda FIDE rated sanaroi kungamanga angang mapan yauna unrated sanaroi nipugum do yauri tournament asida punna round mapan sanaki bida RK Apollo sanana and Bangkimbu point taret makai amadi taret tamai tiba piduna tournament asigi title lobungam ki Zinaw su point taret phalabasu progressive score da RK bogena contract rate amadi Zinaw na contract manga phangdrom su bataki ahan bataki ba RK Apollo sanada trophy amadi certificate kelone na lupal sing taret chamnga ani su bataki bogena certificate kelone lupal sing hom suba position taki ba certificate kelone na lupal sing ani chamnga mari suba position taki ba ais jakida certificate kelone na lupal sing ani manga suba position taki ba kai sanjada certificate kelone na lupal sing amaga chamnga piki amarom da tournament asigi best veteran gi mana point teruk phangkiba N Arun Kumar best girl Konarika Yumnam Nuksithoi best boys da N Yohen ba amadi Nelson Yumnam da puning thangut poina certificate sing piki Group Sigi Aruba round league match da
UBSA Lilong Sajingna Ahanba Amadi NCDA Kongampana Anisuba Tatuna Tratre Suba Challenge Cup quarter final Changkre. Manipur Veteran Football Association Sinuna Ifal Gimapal Kanzebunga Tim Kuna Group Maritona Kaidotuna Mamang Tagitang Taragani Pandi Satarkiba Tratre Suba Challenge Cup Veteran Football Tournament King is Sanakiba Ahana Matchta UBSA Lilong Sajingna Amadi BSAC Surasan Purbu Goal Home Anida Maitiba Piduna quarter final Chankivani UBSA Lilong Sajingi Mai Papi Goal Ohmadu E Zayanta N Gandhi Amadi N Bizoina match ki Tratret Suba Kulumdoy Amadi Nipum Suba Minute Matangshina Sanki BSAC Surasan Purbu Goal Aniaduna Ti Salam Amadi R Raisangana match ki Mari Suba Amadi Kuntra Suba Minute Sanki Tolamena Sigan Suba match ki Sanaki Bada NCD Ekongampana Topspa Tabung Kokpu goal Ohmad Maitiba Piki NCDA ki Kongampat ki goal Ohmadu MPK na Ahan Mahab Kitara Suba minute Kulumdo Suba minute Tangkak Anida goal ani assistant ki Atopa goal Aduna Pi Rames na Ahan Mahab ki Nipan Suba minute Chan Mangam ki Tabung Kok yang Patangay Rabu goal Adu Ti S Krishna Tumina Ani Suba Hab ki Nipumapan Suba minute Pangkiba penalty kick Chan ki Hayang Ahan match ta group A ki match Oina SSDSA Southern Hills Amadi AYFA Yari Pokas Hanagani and Super Match ta Farm Babupura Amadi Sriti Chandil Hanagani Advances Sport Yokanabaki Padamda All Manipur Working Journalists Union Amadi MMT and Pun Sinduna Megitara Tareta Promising over speed climbing competition Nama Pangtokadori Manipur Press Club the Pangtoki Pau give Pamada MMTA President Dr. N. Sujitna Indiana lising was sama puno puga mangagi me kunda Mount Everest maton lom na kakiba amadi ramdam sigi singaru singna lising ni trom dogi me taraga tareta Mount Everest maton lom kiba numit adu ning sing bagal loina na advanced sports yokan na papadam da speed climbing competition na si pangtok pani haiki amzugi president wang kemsa samzaina leba amabu abu maikaida porna bhona bata permission ge sobo thodang lai permission miam gi thabak to bada sang phana leiba tangai phade competition na sina masama u phana rehna na bhona bada mateng oigani haiki aduna kuno mo na di arang di ko kom thalo ar kom to bi ka ta atu ko to bi ka ta yang su de na ko na ida bai su ko ana di na ke di to Odisha ki Katakta ngasidagi sanab haukiba Sub Junior Girls National Football Championship ki opening match ta Manipur na UP bu goal tara sinoda yamna laksana maitiba bikre Manipur ki mai papi goal singadu Thailand na mari baby sanana sanathokpina ani amadi Kansolna amachanki Manipur ki mathangi match thasi ki tang tara ani thoida Kerala ka sanagani Tentha Kongbal Welfare Association Sindana Tentha Kongbal Multiplex Ground Team Taragani Pana Group Taruk Tona Khaduk Tuna Satriba TKWA Trophy ngasi sana ki match ta AFC athopam na veteran Ranger Kakshing Gol Ohma Madamai Tiba Piduna semi final chang mangam krai YBA ngarang na Sinduna Association si ground team Taragani Thoina Group Mari Tona Khaduk Tuna Satriba second state level cash prize men open inter village volleyball tournament ngasi sana ki matching da KYDC team A Kasikulna YIGC Konthau Zambu set Omamada Naiva Nauriamna KZYC Kaidembu set Om Sinoda KYDC team A Kachikulna SYDCC L Haiguzambu set Omamada NYDC Maklangna YVA team C Ngarangmamu set Omamada Amadi IKYC Rengmamna YBA team B Ngarangmamu set Omamada Maitiba Pidno quarter final Changna Krai Industrial Students Association Veteran ISAV Kongpal Lai Hidden Sanuri Uramba Y Achobuna Task Getang Homda Kankang Hoduna like Kitabada Association members in a minute and 2 minutes left on our Pondokre Amoromda All Manipur Football Association Sus Santos Trophy Manipur Tim Sanuri Y Achobuna like Kitabada our Pondokre Bengun Mamang Young Pioneer Club Mayang Pana Sinduna Task Gitara and it with the guitar Power Salam Community Hall Volleyball Ground Bengun Mamang Lokonda Anisuba State Level Village Open Volleyball Tournament Pangthok Lagani Saruk Yaning Club Organization Amadi Association Singnathas Getang Tra Phogi Manung the admission P Lupa Samga Loina MMBA Amadi YPC Bengun Mamang Lokoki Office ta Pisalak na Khangalagli Ako Pamarol Bengun Mamang Young Pioneer Club Mayang Imphal Dagi Khangna Yagani Hari Housing Makata nga Sinomagi Okiba Inga Sagi Pau Pizari ICAR lampil pati ki phangba pau gi matungina ngasi khwadi ki saki ba se Celsius degree kun gom doi dasmung ni pan oki khwadi ki ingmana Celsius degree taraga manga nusati yawa ising man gi chang ayukta chada man futaruk aduga numit ngu matungda chada humpu taruk oki nong takidi
hauzik losilakpada maruiba pau amuk kana pizari Mahiroi singna mahi tamba panghalu haina education minister gi office ta midday meal gi cheng amadi uniform langsin nuna landa khre Thai government high school gi wali boza sing atu matam da tharak lagani haina education minister M Okendrona thazaba pikre amadi lup singna state ki wang mata laidiba Manipuri singi marakta nungsinana bigli pun hena chachin hanmangam gani haina minister gomidas konthau zamna phongdokre ISTV pawmiyeng tabri sing awakan kurumdari